Yelhou Phurupsing amatta oina Punsinduna Apunbagi Pangal Sagatnabagi Pandamda Salai Kanba Lup semgatlakkhibani haina Lup asigi Chairman L Gopal na phongdorakli wafam asi ngasi Salai Kanba Lup Moirang Singluk na sinduna Moirang Chengai Laikai da Laiba Lions Club of Moirangi Auditorium na pangthokpa Lup asigi ningtham mifamda mahakna phongdorakibani to preserve and protect indigenous people haiba thimgi makhada pangthokhiba Ningtham mifam maduga mari lainana Gopal na hai Lup asi haudokhibadagi ngasi phawba kalen amadi ningtham mifam haiduna chahi amada anirak Manipuri toan-toanba mafamda mifam pangthoklaga lakle masida maru oina Lup asina tawkhiba amade tawgadaba thabak thoramsing khana nainabane lakadaba kalen mifamna ukhong sang mamang chingda laiba Salai Eco Tourism Park ta pangthokane Ngasigi thoram masibo pangthoknaba honabada achoba thodang lawkhiba amade mateng pirakhiba miyam amade CSO singbo Salai Kanba Lupna thagatpa phongdokli haina mahakna makha takhe mifam maduda Lup asigi Vice Chairman L NG Indralal A Surjit amasong Advisor A Syamjai yaukna Unit Member singna athoiba mithunglen singoina saruk yakhe ILPS की खोंगसत nama rally खोंगसत nama mori de to kiba matamda ekoi gi maitai singe adu ba खोंगसत ro atoppa mitok mayam amna thugai kiba maduna maru hun kibani Salai Kanba Lup se madudege ekoi salai sa mayam se salai sa mayam indigenous oriba salai sa mayam se pundaba yaroi habigi wakhalo lamada ekoi sagal laga Salai Kanba Lup ki mamingda ekoi 2018 this day ekoi Saphonglakhibani salai sa mayam se khudong tiba soidana mayok nergani ekoi gi fisher ekoi gi madugi consequence ekoi gi bad consequence oire maramadon madudege ekoi mangjong na kanna bagi tamta ekoi mayam punsindaba yade habisina amatta garba pandamne hajabatai ekoi non political oil aduga non religious oil as well as non frontal oil haibasi yamne neutral oina ekoi ngasagi biam se ekoi gi shortraba exploited masses mase tasin khomjinaraga mass organization mass based organization amaka ekoi na shemjabani